ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯄꯤ ꯂꯣꯟꯕꯗꯒꯤ ꯃꯥꯡꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯡꯂꯦꯟ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯤꯛꯄ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤ ꯊꯧꯕꯅ ꯊꯕꯛ ꯁꯨꯗꯨꯅ ꯑꯌꯥꯝꯕ ꯄꯨꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯊꯕꯛ ꯁꯨꯕ ꯀꯜꯂꯝꯃꯤ, ꯐꯤ ꯁꯥꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯄꯩꯁꯥ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯇꯦ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩ꯫ ꯃꯇꯝ ꯑꯗꯨ ꯅꯨꯡꯁꯥꯅꯁꯨ ꯌꯥꯛꯅ ꯁꯥꯕ ꯃꯇꯝꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯒ ꯍꯦꯛ ꯂꯣꯏꯅꯕꯤ ꯃꯥꯒꯤ ꯃꯇꯥ ꯂꯥꯏꯖ ꯂꯥꯛꯇꯨꯅ, "ꯂꯥꯡꯂꯦꯟ, ꯅꯨꯡꯁꯥ ꯁꯥꯔꯀꯥꯟꯁꯤꯗ ꯐꯤ ꯁꯥꯔꯤꯗꯨꯕꯨ ꯋꯥꯗ꯭ꯔꯣ?" "ꯋꯥꯕꯨꯗꯤ ꯋꯥꯗꯦꯗ, ꯑꯗꯨꯗ ꯎꯏꯕꯅꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯨꯛ ꯋꯥꯅ ꯁꯥꯗꯨ ꯁꯔꯨꯛ ꯉꯥꯏꯍꯥꯛ ꯀꯣꯛ ꯇꯨꯝꯊꯣꯛꯀꯦ ꯍꯥꯏꯗꯦ꯫ ꯐꯤꯁꯤꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯇꯧꯕꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯐꯪꯏ꯫ ꯑꯩꯅ ꯍꯩ ꯄꯨꯔꯛꯏ, ꯅꯪ ꯆꯥꯅꯤꯡꯗ꯭ꯔꯣ?" "ꯅꯨꯡꯁꯥꯅꯒ ꯁꯥꯕꯁꯤꯗ ꯀꯩꯗꯧꯕꯩ ꯆꯥꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯑꯗꯨꯗꯒꯤ ꯐꯛꯇꯣ ꯊꯥꯔꯒ ꯐꯝꯃꯨ." ꯂꯥꯏꯖ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯐꯛ ꯑꯗꯨ ꯊꯥꯗꯨꯅ ꯐꯝꯃꯤ꯫ "ꯅꯈꯣꯏꯒꯤꯁꯤꯅ ꯈꯔꯕꯨ ꯏꯪꯉꯤ, ꯑꯩꯈꯣꯏ ꯌꯨꯝꯗꯨꯗꯤꯅꯦ ꯈꯨꯠꯁꯥ ꯑꯃꯅꯤ." "ꯍꯥꯏꯒꯨꯝꯃꯗꯅ, ꯅꯈꯣꯏ ꯌꯨꯝꯗꯣ ꯁꯥꯕꯗꯤ ꯌꯥꯝꯅ ꯁꯥꯕꯅꯤ." "ꯑꯗꯨꯏꯅꯦ ꯑꯩꯅ ꯂꯩ ꯉꯝꯗꯗꯅ ꯁꯤꯗ ꯂꯥꯛꯏꯁꯦ꯫ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯨꯝ ꯃꯣꯔꯣꯛ ꯂꯧꯊꯣꯛꯈꯤꯒꯦ." ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯡ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ "ꯆꯥꯝꯗꯤ ꯆꯥꯝꯃꯛꯑꯕꯣ?" "ꯆꯥꯝꯃꯛꯑꯕꯅꯤ꯫ ꯅꯈꯣꯏ ꯊꯣꯡꯒꯥꯜꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗ꯫ ꯁꯦ, ꯈꯥꯏꯔꯣ ꯆꯥꯔꯁꯤ." "ꯑꯉꯥꯡꯗꯤ ꯂꯩꯕ ꯎꯗꯦꯅ." "ꯊꯪꯅꯕꯒꯤꯗ ꯁꯥꯟꯅꯔꯝꯒꯅꯤꯌꯦ꯫ ꯃꯥꯁꯨ ꯀꯧꯕꯤꯔꯧꯗꯅ ꯄꯤꯖꯅꯕ." "ꯍꯩꯒ ꯄꯤꯖꯕ ꯌꯥꯕ ꯅꯠꯇꯦ, ꯃꯁꯥꯗꯣ ꯅꯥꯒꯦ ꯅꯥꯒꯦ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ." "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯥꯔꯁꯤ." ꯑꯅꯤꯗꯣ ꯍꯩꯗꯣ ꯈꯥꯏꯔꯒ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯆꯥꯕ ꯍꯧꯏ꯫ "ꯁꯤꯕꯨ ꯅꯣꯏ ꯃꯅꯤꯡꯗ ꯄꯥꯟꯕ ꯍꯩꯗꯣ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ, ꯑꯩꯅ ꯆꯥꯕꯗ ꯂꯣꯏꯗꯣꯔꯕꯅꯤ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯅ ꯆꯥꯔꯤꯁꯦ꯫ ꯑꯗꯨꯒꯤ ꯑꯩꯈꯣই ꯅꯨꯄꯥꯅꯅꯦ ꯆꯩꯕꯗ ꯅꯥꯕ ꯇꯥꯔꯦꯅ." "ꯍꯩ ꯆꯥꯕꯕꯨꯗꯤ ꯐꯩꯗ, ꯑꯗꯣ ꯍꯦꯟꯖꯤꯟꯅ ꯆꯥꯕꯗꯤ ꯐꯠꯇꯦꯀꯣ." "ꯑꯗꯣ ꯅꯣꯏ ꯅꯨꯄꯥꯗꯤ ꯊꯕꯛ ꯆꯠꯈꯤꯕ꯭ꯔꯣ?" "ꯆꯠꯈꯤꯌꯦ꯫ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯑꯩ ꯁꯨꯝꯇ ꯂꯧꯍꯧꯒꯦ." "ꯂꯧꯑꯣ, ꯑꯗꯨ ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯐꯅꯦꯛ ꯐꯤ ꯁꯥꯕ ꯌꯥꯝ ꯍꯩꯈꯤꯗꯥꯏꯅꯦ?" "ꯍꯣ, ꯃꯧ ꯍꯦꯛ ꯑꯣꯏꯕꯗꯒꯤꯅꯦ ꯁꯥꯃꯟꯗꯗꯅ ꯈꯨꯠ ꯁꯥꯒꯁꯦ ꯂꯣꯏꯅ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯇꯦꯛ ꯇꯦꯛ ꯈꯔ ꯑꯗꯨꯝ ꯁꯥꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯌꯥꯝ ꯇꯟꯗꯦꯗ, ꯊꯕꯛꯀ ꯌꯥꯝꯅ ꯁꯨꯅꯤꯡꯉꯝꯃꯤ꯫ ꯑꯗꯣ ꯃꯧ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤ ꯌꯥꯝ ꯇꯟꯈ꯭ꯔꯦ." "ꯇꯟꯕꯒꯤ ꯋꯥꯗꯤ ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯤꯗ." "ꯀꯥꯏꯗꯒꯤ ꯇꯟꯕꯅꯣꯗ ꯅꯪꯗꯤ, ꯃꯧ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯊꯕꯛ ꯐꯔꯤ." "ꯀꯥꯏꯗꯒꯤꯅꯣꯍꯦ ꯅꯪꯁꯨ." "ꯏꯕꯦꯝꯃ, ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯅꯤꯡꯖꯕꯁꯤꯗꯤ." "ꯈꯪꯗꯦ, ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ꯫ ꯂꯩꯀꯥꯏꯅꯁꯨ ꯌꯥꯝ ꯍꯥꯏꯅꯔꯕꯅꯤ." "ꯑꯦ, ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ?" "ꯂꯥꯡꯂꯦꯟꯗꯣ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝ ꯅꯤꯡꯖꯩ ꯍꯥꯏꯗꯅ." ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯈꯨꯝꯗꯦ꯫ "ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯣꯏꯗ ꯇꯧꯔꯒ ꯂꯩ." "ꯈꯪꯗꯦꯗ, ꯑꯩꯁꯨ ꯃꯥꯅ ꯋꯥꯅ ꯊꯕꯛ ꯁꯨꯕꯗꯣ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯅꯅꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯅꯤ꯫ ꯃꯥꯁꯨ ꯑꯩꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯟꯅ ꯄꯨꯃꯤꯟꯅꯔꯕꯗꯤ ꯑꯋꯥꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯐꯩꯗꯅ." "ꯌꯥꯝ ꯐꯩꯌꯦ ꯏꯕꯦꯝꯃ ꯅꯪꯗꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯣ ꯑꯩꯗꯤ ꯊꯕꯛ ꯍꯦꯛꯇ ꯁꯨꯕ ꯇꯜꯂꯛꯄ." "ꯅꯪꯁꯨ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯂꯩꯀꯥꯏꯗ ꯊꯕꯛ ꯐꯕꯗ ꯍꯥꯏꯅꯔꯤꯕꯅꯤ." "ꯍꯣ, ꯑꯗꯨꯕꯨꯗꯤꯅꯦ, ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯏꯕꯦꯇꯣꯝꯕꯤꯗꯣ ꯈꯪꯕ꯭ꯔꯥ?" "ꯈꯪꯉꯤ ꯀꯩꯅꯣ, ꯃꯥꯅ ꯁꯥꯕ ꯐꯤꯗꯣ ꯅꯪ ꯎꯔꯕꯣ?" "ꯎꯔꯦ, ꯌꯥꯝ ꯐꯖꯕꯅꯤ꯫ ꯑꯩꯒꯤ ꯑꯃ ꯂꯩꯔꯦ, ꯉꯔꯥꯡꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯂꯥꯏ ꯍꯔꯥꯎꯕꯗ ꯏꯟꯅꯅꯕ haidana. Adu nangi somma layudana punna inse. Magidudi yam tangmani. Aingonda hoji layiba paisasina konagadaba mandeda. Konadragana nangi nupata ko hapaludana. Talida. Loire hinangso. Aigi hanagi fido. Adum phari fazabasu fazari. Adudum illagi. Ibema nawaluna tawba henmaliko nang. Adugi natehe. Yare loi khangajani ko ai. Nang sidiba. Ado haisu chaba loirabanina aisu chatlage. Ngaktang laiko kaino.
ꯂꯩꯔꯔꯣꯏꯒꯦ ꯌꯨꯝꯒꯤ ꯊꯕꯛꯀ ꯑꯝꯇ ꯂꯣꯏꯁꯜꯂꯝꯗꯦ ꯅꯪꯁꯨ ꯂꯣꯏꯁꯤꯟꯖꯍꯧꯔꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯩ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ ꯂꯥꯏꯖꯁꯨ ꯊꯦꯡꯉꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯡꯂꯦꯟꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯅꯪꯒꯤ ꯆꯥꯛꯇꯨꯕꯨ ꯋꯥꯠꯂꯤꯕ꯭ꯔꯅꯦ ꯊꯕꯛ ꯑꯟꯅ ꯆꯠꯄꯤꯗꯣꯏꯔꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯀꯦ ꯈꯜꯂꯤ ꯅꯪꯅꯤꯗ ꯑꯩ ꯐꯕ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯊꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯅꯪꯕꯨ ꯐꯅꯦꯛ ꯐꯤꯒꯥꯗꯨꯕꯨ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯗꯨꯗ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯩꯗꯨꯕꯨ ꯑꯁ ꯆꯥꯛ ꯊꯣꯡꯕꯗꯕꯨ ꯀꯌꯥꯝ ꯐꯖꯕ ꯁꯦꯠꯂꯣ ꯍꯥꯏꯅꯣ ꯄꯥꯛ ꯁꯤꯟꯕ ꯎꯗꯕꯗꯨꯗ ꯍꯥꯏꯕꯅꯤ ꯂꯩꯇ꯭ꯔꯒꯅ ꯂꯩꯌꯨ ꯑꯩꯅ ꯄꯩꯁꯥ ꯄꯤꯁꯜꯂꯤꯕꯗꯨꯅꯤ ꯂꯩꯕꯒꯤꯗꯤ ꯃꯌꯥꯝ ꯂꯩꯗ ꯑꯅꯧꯕ ꯑꯃꯨꯛ ꯂꯩꯁꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯄꯩꯁꯥ ꯃꯥꯡꯅꯕ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯌꯨꯝꯗ ꯂꯩꯕꯗ ꯁꯨꯝ ꯁꯦꯠꯇꯕꯒꯤ ꯋꯥꯅꯤ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯄꯗꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯦꯠꯂꯤꯗꯅ ꯅꯪꯅꯗꯤ ꯊꯣꯡꯒꯥꯜ ꯌꯥꯝ ꯊꯣꯛꯄꯅꯤꯅ ꯌꯥꯔꯤꯁꯦ ꯁꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯥꯏꯅꯩ ꯇꯥꯜꯂꯛꯄ ꯁꯦꯜꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯗꯤ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯀꯃꯥꯏꯅ ꯁꯦꯝꯅꯤ ꯏꯆꯥꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯅ ꯅꯍꯥꯟ ꯄꯤꯁꯤꯟꯈꯤꯕ ꯄꯩꯁꯥꯗꯣ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯃꯈꯥꯔꯣꯝꯒꯤ ꯑꯩꯈꯣꯏ ꯇꯣꯝꯕꯗꯣ ꯃꯥꯅ ꯅꯣꯡ ꯅꯤꯅꯤꯗ ꯋꯥꯏꯒꯦ ꯍꯥꯏꯔꯤ ꯀꯌా ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅꯣ ꯅꯪꯅ ꯀꯌా ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯑꯔꯦꯝꯕꯗꯣ ꯑꯗꯨꯝ ꯄꯨꯊꯣꯔꯛꯑꯣ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯄꯩꯁా ꯈꯔ ꯐꯪꯒꯦ ꯍꯥꯏꯔꯅꯤ ꯅꯍꯥꯟꯒꯤꯗꯨꯗꯤ ꯃꯆꯤ ꯐꯥꯎꯕ ꯑꯝꯇ ꯂꯦꯡꯗ꯭ꯔꯤꯗ ꯅꯪꯕꯨ ꯀꯩꯝꯇ ꯁꯤꯖꯤꯟꯅꯗ꯭ꯔꯕꯣ ꯑꯩꯒꯤꯕꯨ ꯀꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯂꯣꯏꯅ ꯂꯩ ꯑꯗꯣ ꯑꯉꯥꯡꯒꯤ ꯆꯥꯛꯈꯨꯝꯒꯤꯗꯤ ꯑꯩꯒꯤ ꯑꯔꯩꯕ ꯄꯩꯁꯥꯅ ꯇꯧꯔꯤ ꯑꯩꯁꯨ ꯐꯤ ꯁꯥꯔꯤꯁꯤꯗꯤ ꯑꯉꯥꯡꯒꯤꯁꯨ ꯂꯩꯈꯤꯕꯗ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯐꯅ ꯀꯨꯏꯅꯕꯨ ꯊꯕꯛ ꯂꯦꯞꯊꯣꯛꯄꯕꯨ ꯌꯥꯔꯅꯤꯅꯦ ꯋꯥꯔꯗꯤ ꯍꯦꯛ ꯃꯇꯝ ꯈꯔ ꯄꯣꯊꯥꯔꯁꯨ ꯄꯣꯊꯥꯑꯣ ꯅꯪꯅ ꯄꯩꯁꯥ ꯑꯁꯨꯛ ꯌꯥꯝ ꯊꯣꯛꯏꯁꯤꯗꯤ ꯑꯩꯗꯤ ꯊꯕꯛꯄꯨ ꯁꯨꯗ꯭ꯔꯁꯨ ꯌꯥꯔꯦꯅꯦ ꯃꯗꯨꯁꯨ ꯍꯥꯏꯅꯨ ꯑꯌꯥꯝꯕ ꯄꯩꯁꯥꯗꯤ ꯃꯈꯣꯏ ꯇꯥꯃꯣꯅ ꯇꯥꯜꯂꯤꯕꯅꯤ ꯑꯩꯗꯤ ꯆꯨꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯇꯣꯝꯕꯗꯣ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯃꯈꯣꯏ ꯇꯥꯃꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯧꯕ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯔꯛꯂꯝꯃꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯥꯖꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯔꯝꯃꯤ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯀꯞꯇꯨꯅ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯃꯈꯣꯏ ꯇꯥꯃꯣꯒꯤ ꯌꯥꯅꯅꯕ ꯆꯠꯇꯨꯅ ꯂꯥꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯇꯥꯃꯣꯅ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯑꯁꯨꯝꯅ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯊꯧꯕ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯃꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯇꯥꯃꯣꯕꯨ ꯄꯥꯈꯪꯂꯣ ꯄꯥꯈꯪ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯝꯅ ꯊꯃꯣꯏ ꯑꯗꯨ ꯋꯥꯔꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯨꯄꯤ ꯊꯤꯔꯝꯂꯤꯕꯅꯣ ꯑꯩꯕꯨ ꯀꯔꯤꯒꯤ ꯂꯧꯕꯤꯔꯝꯂꯤꯕꯅꯣ ꯃꯇꯝꯒꯤ ꯑꯍꯣꯡꯕꯅꯤ ꯑꯩꯁꯨ ꯍꯥꯟꯅ ꯅꯨꯄꯤ ꯂꯣꯟꯒꯤ ꯈꯜꯂꯝꯕ ꯅꯠꯇꯦ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯀꯥꯏꯅ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯌꯥꯔꯦ ꯂꯥꯡꯂꯦꯟ ꯃꯁꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕꯁꯨ ꯍꯧꯅꯗꯦ ꯑꯇꯣꯝꯕꯤꯁꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯁꯤꯅꯤꯅꯦ ꯃꯈꯣꯏ ꯇꯥꯃꯣꯒꯤꯁꯦ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯁꯨ ꯅꯪꯅ ꯀꯩꯝꯇ ꯎꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯁꯤꯒꯤꯅ ꯎꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨꯅꯤ ꯂꯥꯡꯂꯦꯟ ꯆꯍꯤ ꯀꯌꯥ ꯑꯁꯨ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯤꯕꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ ꯅꯪꯕꯣ ꯂꯥꯡꯂꯦꯟ ꯑꯩꯅ ꯅꯨꯡꯁꯤꯗꯦꯗꯤ ꯍꯥꯏꯈꯤꯗꯦꯅ ꯑꯗꯨꯗꯤ ꯑꯩ ꯅꯨꯡꯁꯤ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯑꯗꯨꯒ ꯀꯩꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯨ ꯄꯨꯁꯜꯂꯛꯏꯅꯣ ꯂꯥꯡꯂꯦꯟ ꯑꯩ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤꯔꯨꯔꯤ ꯑꯩꯗꯤ ꯅꯍꯥꯟꯃꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯊꯃꯣꯏ ꯑꯅꯤ ꯄꯥꯟꯕꯣꯏꯔꯦ ꯃꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯔꯥꯎ ꯑꯗꯨꯝ ꯂꯩꯃꯤꯟꯅꯧ ꯅꯨꯄꯥ ꯑꯃꯈꯛꯇꯗ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯒ ꯀꯃꯥꯏꯅ ꯍꯔꯥꯎ ꯂꯩꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯅꯨꯄꯥ ꯑꯅꯤ ꯂꯣꯟꯒꯦ ꯅꯪ ꯍꯔꯥꯎꯅ ꯂꯩꯌꯨꯗꯅ ꯉꯝꯒꯗ꯭ꯔꯕ ꯅꯨꯄꯤꯅ ꯇꯧꯔꯒꯅ ꯍꯦꯛꯇ ꯌꯥꯗꯕ ꯅꯨꯄꯥꯅ ꯇꯧꯔꯒꯅ ꯂꯣꯏꯅ ꯍꯦꯛꯇ ꯌꯥꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯨꯄꯥ ꯅꯣꯏꯗꯤ ꯅꯨꯄꯤ ꯂꯣꯟꯅꯤꯡꯉꯦ ꯍꯦꯛꯇ ꯂꯣꯟꯕ ꯅꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯉꯛꯄꯅꯤ ꯅꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯃꯈꯛꯅꯁꯨ ꯄꯦꯟꯊꯣꯛꯄ ꯉꯝꯗꯦ ꯅꯨꯄꯤꯁꯤꯡꯅ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕ ꯑꯁꯦ ꯅꯨꯄꯥ ꯅꯈꯣꯏꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯅꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯈꯔ ꯂꯩꯔꯗꯤ ꯏꯆꯥ ꯌꯥꯎꯔꯅꯤ ꯍꯥꯟꯅꯒꯤ ꯂꯩꯁꯥꯔꯤꯉꯩꯒ ꯃꯧ ꯑꯣꯏꯔꯒꯗꯤ ꯈꯦꯠꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯅꯅꯥꯛꯇ ꯂꯩꯕ ꯅꯆꯥ ꯑꯃꯗꯤ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗꯤ ꯌꯦꯡꯅꯤꯡꯂꯛꯑꯔꯣꯏ ꯑꯇꯣꯞꯄ ꯐꯖꯕ ꯂꯩꯁꯥꯕꯤ
ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯃꯤꯇꯥꯕ ꯍꯧꯔꯛꯑꯅꯤ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯗꯧꯔꯤꯗ ꯑꯩꯒꯤ ꯈꯟꯗ꯭ꯔꯕꯁꯨ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯈꯟꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩ ꯏꯆꯥꯒꯤ ꯈꯟꯗꯦ ꯍꯥꯏꯈ꯭ꯔꯕ ꯈꯟꯕꯗꯨꯅꯔꯣ ꯇꯧꯔꯛꯏꯁꯦ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯑꯃꯁꯤꯗꯤ ꯀꯩꯝꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯂꯩ ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ ꯌꯥꯅ ꯌꯥꯅꯅꯕ ꯂꯩꯃꯤꯟꯅꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅꯤ ꯈꯪꯅ ꯈꯪꯅ ꯂꯩꯁꯜꯂꯛꯄ ꯃꯥꯅꯕꯨ ꯀꯔꯤ ꯋꯥ ꯉꯥꯡꯒꯗꯧꯔꯤꯒꯦ ꯂꯥꯡꯂꯦꯟ ꯑꯩꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯂꯩꯃꯤꯟꯅꯗꯕ ꯌꯥꯔꯣꯏꯅꯦ ꯂꯥꯡꯂꯦꯟ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯋꯥꯔꯧꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯉꯤ ꯋꯥꯔꯧꯕꯒꯤ ꯆꯥꯡꯗꯤ ꯂꯣꯏꯔꯦ ꯇꯁꯦꯡꯅ ꯃꯄꯨꯔꯣꯏꯕꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯧꯔꯕꯅꯤ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯃꯥ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯉꯣꯟꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥ ꯄꯨꯁꯜꯂꯛꯄ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯃꯈꯣꯏ ꯇꯥꯃꯣꯅ ꯑꯩ ꯃꯤꯔꯥꯏꯔꯤꯁꯦ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯍꯦꯟꯕꯒꯤ ꯋꯥꯗꯤ ꯌꯥꯝ ꯍꯦꯜꯂꯤꯗ ꯊꯝꯃꯣ ꯅꯪꯅ ꯊꯕꯛ ꯐꯩ ꯍꯥꯏꯗꯨꯗꯒꯤ ꯃꯥꯅ ꯁꯔꯨꯛ 2 ꯍꯦꯟꯅ ꯐꯩ ꯃꯁꯛ ꯐꯖꯕꯁꯨ ꯅꯉꯣꯟꯗꯒꯤ ꯃꯥꯅ ꯌꯥꯝ ꯍꯦꯜꯂꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯇꯞ ꯇꯞ ꯁꯤꯟꯊꯔꯛꯂꯦ ꯈꯥꯡꯕ ꯉꯝꯗ ꯊꯃꯣꯏ ꯑꯗꯨ ꯆꯥꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯊꯥꯒꯠꯂꯛꯂꯕꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯈꯥꯡꯕ ꯉꯝꯒꯅꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯌꯥꯝꯅ ꯅꯥꯔꯕꯅꯤ ꯊꯧꯕ ꯃꯈꯥ ꯇꯥꯗꯨꯅ ꯃꯥ ꯄꯨꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯈꯣꯏ 3 ꯆꯪꯗꯅ ꯇꯥꯜꯂꯕꯗꯤ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯛꯇꯣꯏꯅꯤ ꯍꯩ ꯅꯪꯕꯨ ꯄꯪꯒꯅꯨꯅꯦ ꯃꯄꯥꯝꯒꯁꯦ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯅꯪꯀꯣ ꯁꯅꯥꯅ ꯇꯦꯛꯊꯈꯩ ꯌꯥꯟꯗꯣꯏꯅꯤ ꯅꯪ ꯉꯛꯁꯝꯒꯗꯣ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯅꯥꯗꯣ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯇꯪꯅꯤ ꯄꯨꯝꯅꯃꯛꯇꯒꯤꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯄꯨꯡꯍꯦꯟ ꯍꯦꯟꯕꯅꯤ ꯊꯧꯕ ꯈꯨꯝꯂꯛꯇꯦ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩ ꯃꯈꯥ ꯇꯥꯔꯣꯏ ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ ꯊꯃꯣꯏꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯛꯑꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯉꯔꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯃꯣ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯥꯃꯣꯅ ꯑꯁꯣꯏꯕ ꯇꯧꯔꯨꯕꯒꯤ ꯑꯩꯅ ꯉꯥꯛꯄꯤꯒꯦ ꯉꯥꯛꯄꯤꯕ ꯉꯝꯒꯗꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯆꯥꯒꯤ ꯈꯜꯂꯒ ꯑꯩ ꯉꯥꯛꯄꯤꯒꯦ ꯅꯨꯄꯤꯁꯦ ꯆꯠꯍꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯇꯥꯃꯣꯒ ꯑꯩꯒ ꯍꯔꯥꯎ ꯍꯔꯥꯎ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯦ ꯀꯥꯎꯊꯣꯛꯂꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯂꯩꯁꯦ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯇꯥꯃꯣ ꯅꯪ ꯅꯨꯄꯤꯁꯤꯒ ꯌꯨꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯩꯒ ꯏꯆꯥꯒ ꯆꯠꯈꯤꯒꯦ ꯇꯥꯃꯣꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯗꯤ ꯑꯅꯤ ꯂꯣꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕꯗꯨꯗꯤ ꯄꯥꯝꯗꯦ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯃꯣꯅ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯕꯤꯌꯨ ꯊꯧꯕ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯂꯥꯡꯂꯦꯟꯅ ꯊꯃꯣ ꯍꯥꯏꯕꯤꯌꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ ꯊꯧꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟ ꯑꯩ ꯅꯨꯄꯤꯁꯤꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯂꯥꯡꯂꯦꯟ ꯄꯤꯔꯥꯡ ꯃꯔꯛꯇ ꯄꯦꯟꯗꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄ ꯅꯆꯥꯒ ꯑꯩꯒꯗꯤ ꯈꯥꯏꯅꯕ ꯉꯝꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯡꯂꯦꯟ ꯅꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯌꯥꯔꯦ ꯇꯥꯃꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ ꯑꯩ ꯅꯨꯄꯤꯅꯤ ꯑꯗꯨꯁꯨ ꯃꯃꯥ ꯑꯃꯅꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯃ ꯊꯤꯔꯛꯂꯒ ꯑꯩꯅ ꯄꯦꯟꯊꯣꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯃꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯛꯂꯝꯂꯕꯅꯤ ꯑꯁꯨꯝ ꯊꯣꯛꯑꯣ ꯍꯥꯏꯗꯨꯅ ꯊꯃꯣꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯆꯥ ꯌꯥꯎꯗꯨꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯅꯤ ꯑꯩ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯍꯤꯡꯕ ꯉꯝꯃꯤ ꯊꯧꯅꯥ ꯐꯅ ꯅꯨꯄꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗꯕꯤ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯊꯧꯕ ꯀꯩꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩ ꯂꯥꯡꯂꯦꯟ ꯄꯦꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯃꯣꯏ ꯁꯦꯡꯅꯕꯒꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯁꯤ ꯌꯨꯝ ꯄꯥꯟꯁꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯃꯣꯏ ꯁꯦꯡꯅꯔꯛꯇ꯭ꯔꯕ ꯅꯨꯡꯁꯤꯕ ꯌꯥꯎꯔꯛꯇ꯭ꯔꯒ ꯀꯔꯤꯒꯤ ꯂꯩꯃꯤꯟꯅꯒꯅꯤ ꯑꯩ ꯃꯃꯥꯅꯤ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯂꯩꯔꯣꯏ ꯑꯩꯒꯤꯁꯨ ꯏꯈꯣꯡ ꯄꯥꯜꯂꯤ ꯏꯈꯨꯠ ꯄꯥꯜꯂꯤ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯑꯋꯥꯠꯄ ꯂꯩꯇ ꯌꯣꯛꯀꯅꯤ ꯊꯃꯣꯏ ꯁꯦꯡꯗꯅ ꯅꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯪꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯏꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯅꯪꯕꯨ ꯈꯜꯂꯔꯣꯏ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯊꯧꯕ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯂꯥꯏꯖ ꯐꯃꯨꯡꯗ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩ ꯃꯥꯒꯤ ꯅꯨꯄꯥ ꯄꯥꯔꯤ ꯆꯪꯂꯛꯇꯨꯅ
Haure haure, ngasi gi injang sidi othokna haukre. Laijide kemte khumde tumin famduna lay unglaga langlen gi wakhaldani mana mangliba parina karigino nangna chak chaning de haisibo. Injang do chaning de bagiro. Yam haubani charu chu. Madu phawba laija kari mato khumlakte parina. Kaidorage nana mangidubo. Tamo langlen do mapamda angang puraga chakre hai. Langlen ba. Mado yam nungaiti. Ai magi nupada khwaidagi apangba phattaba nupani. Ai su nungaiti ni langlen do. Thawbuna dumna torapani haibadi ai su sukta thajadabani. Adugadi mane langlen gi papti soidana pugani. Lekai asida phabada mayamna su sonarini. Langlen do mapuroibagidammakta khanjabani. Mapuroibana wabada mane hena wajabani. Ngasi phawba magi nupagi mateng pangduna nungai thokpa haita leijabani. Mapuroibabu aduki matik ningbani. Magi nupana wadanaba nungai jananaba thabak tawjabani. Ngasi phawba magi nupaga chinda pawdana duna khatnade. Bebar kaida leijabani. Imungi machagi nupagi khanbada masagi phawba khanjadabani. Parisu nungai tana tumina lay. Laija makha taduna. Aduk phaba nupi ama leina leina. Mana atombi ama pusilakpa ngami. Mana nupi chamarak thidunasu. Langlen gumbadi mapunsidasu phangoi. Thawbuna dawrise. Phajaba mamada ima kauninga haibaduni. Mamata mamada khanglakhinida. Langlen do yam waramgani. Nangsu hayengna kaino magi manakta chakpiruchu. Hoi. Adu tamo. Kaidorage. Nangsu thawbadona tawrakani ko. Hera tawroida onthokpa. Tawredine. Langlen di mapamda chakhidana. Aidi chaloi. Nangdi kaidawdoiba. Thangna thilaga hatoiba. Imai pema. Heibu adumna tawgadaba manbrani. Nakhoi nupagidi adu ngaktani. Malhanba nungsiba saba wahaina. Mibu somba haikraba. Nathamoi khaktani. Nakhoina sengdaba. Hojikna aingodong taraba. Tarakpagi wanate. Nupa noigi tawba ngamba maongda haibagi wani. Yarese. Thabaknaga warubaga tumnanaga tawrase. Matam khara haujinkre langlendo aduma mapamda laikre thawbasu magi nupi atombi thoibiga leminarami. Thawba langlenbu nungaitaba phawrami. Machabusu uninglami. Adubu unaba chatpadi ngamlamde. Numidang wairamgi matamni thawba thabak halaklami. Hai, tabro, thoibi, isingida puthoro. Emungdagi kanasu khumlakte. Leita jalane. Kadai chakhrajan. Tanjaduda thoibi yumthangnariba adomdagi halai. Makhoi tamo haledana. Aisu halakpa malina laini. Nangbu kaijaluinu. Yumthangnabagida ngahak leirubani. Yumda laigi haidadana migi mayumda leiruriba. Ithanta tafong khangdaduna leirubani. Pisakona ma leirise nangsu phanikla kaira sajinbadi yabani. Kaidenoda aidi pisabaga haide. Nupinabo. Nupi khudingma pisaba loina haini haiba leibra. Aidi yumdasu sajarakte. Isingida puthoro. Ising khak angmana lore kita thake. Ai lauthorage. Thoibi imungda hawgatuna changki. Aduga amuksu ising puduna thoglai. Sida leiri. Thawba isingdu lauduna thai thoibina. Pisa phangakbra. Kharadi lauri. Kaidorage. Yumthangnabasida phi phajaba ama sahawi. Adu lauge tawbani. Nahandasu nangbu aina paisa pisinkhibadaini. Kaidenoda chakhumgi pochai adagi aigi kenanaba leibada loina loikre. Kaino asaba piro phido amta leiruge yam phajahaweba. Khara phangakpasida phido mu leithokhradi kadairigi paisa na maru phundoino. Nupa natro ngamnanaba thiyu kaino. Thoibi nangi phido mathang paisa phangbodo oina laurase. Yaroida pharak ama taraniba. Yaroi haba. Mathang phangba ngairingaida mina leikhibana halani. Phido yam phajai haba. Thoibi piro kadaino. Thoibina namdana thawbadagi paisa do mullaga puraga chakre. Thawba machinda solhawi. Laisu laikre magi phise. Kadai chapadabu indoino. Nongma numidang amadani. Thoibi chak chana isau langi. Hinjangse khara haum chardi phadoni.
ꯑꯁꯨꯛ ꯍꯥꯎꯔꯤꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯦ ꯍꯥꯎꯔꯤꯕ ꯍꯥꯎꯏ ꯀꯩꯅꯣ ꯁꯤꯟꯇꯛꯀ ꯇꯧꯔꯒ ꯌꯨꯝꯗꯗꯤ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯪ ꯆꯥꯔꯛꯏ ꯁꯧꯒ꯭ꯔꯤꯁꯦ ꯑꯩꯗꯤ ꯍꯥꯎꯖꯈ꯭ꯔꯦ ꯉꯥ ꯊꯣꯡꯕꯁꯦ ꯈꯔ ꯇꯣꯏꯅ ꯆꯥꯕ ꯐꯕꯅꯤ ꯐꯪꯂꯛꯄ ꯄꯩꯁꯥꯅ ꯅꯪꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯔꯒ ꯆꯥꯗꯣꯏꯅꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯨꯔꯒ ꯅꯨꯄꯥ ꯅꯠꯇ꯭ꯔꯥ ꯅꯨꯄꯥꯁꯤꯕꯨ ꯂꯥꯏꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩ ꯂꯥꯏꯗꯤ ꯅꯠꯇꯦ ꯏꯌꯥꯡꯒꯥꯁꯦ ꯂꯣꯏꯅ ꯀꯪꯁꯤꯜꯂꯤ ꯌꯨꯝꯗꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯦ ꯆꯥꯔꯛꯏꯁꯦ ꯑꯍꯥꯎꯕꯁꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯃꯜꯂꯁꯨ ꯐꯠꯇꯕꯅꯤ ꯑꯆꯝꯕꯁꯨ ꯆꯥꯕ ꯇꯝꯃꯨ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨ ꯌꯨꯝꯗꯗꯤ ꯄꯩꯁꯥ ꯇꯟꯕ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯤꯗꯅ ꯀꯩꯝꯇꯁꯨ ꯇꯧꯗꯦ ꯑꯩꯒꯤ ꯏꯇꯦꯡ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯌꯥꯔꯤꯕꯅꯤ ꯑꯣ ꯃꯈꯣꯏ ꯇꯥꯃꯣꯒꯤꯁꯤꯗꯤ ꯑꯩꯕꯨ ꯊꯕꯛ ꯌꯥꯝꯅ ꯁꯨꯍꯟꯅꯤꯡꯕꯒꯤ ꯋꯥꯅꯤꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯗꯤ ꯀꯩꯅꯣꯕ ꯐꯪꯂꯛꯄ ꯅꯪꯅ ꯁꯨꯝ ꯈꯨꯗꯛꯇ ꯂꯣꯏꯁꯤꯟꯅꯕ ꯁꯤꯟꯕ ꯀꯣꯟꯅꯁꯜꯂꯛꯇ꯭ꯔꯤ ꯅꯪꯅ ꯈꯔ ꯍꯩꯅ ꯁꯤꯡꯅ ꯁꯤꯟꯕ ꯑꯣꯏꯔꯗꯤ ꯐꯕ ꯑꯩꯒꯤ ꯁꯦꯟꯊꯣꯛ ꯃꯇꯥꯁꯤꯒ ꯅꯪꯅ ꯄꯥꯝꯂꯤꯕ ꯃꯍꯤꯡ ꯑꯁꯤꯒ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯗꯅ ꯂꯧꯕꯤꯔꯤ ꯅꯠꯇ꯭ꯔꯣ ꯊꯣꯏꯕꯤ ꯌꯨꯝꯗ ꯁꯨꯕ ꯌꯥꯕ ꯁꯨꯔꯛꯏ ꯁꯤꯗꯁꯨ ꯁꯨꯕ ꯀꯥꯗꯨꯗꯤꯅꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏ ꯑꯩꯅ ꯋꯥꯔꯒ ꯅꯪ ꯌꯦꯡꯕ ꯉꯝꯕ꯭ꯔꯣ ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯊꯤꯔꯤ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯤꯅ ꯀꯥꯟꯅꯔꯔꯣꯏ ꯅꯪꯅ ꯑꯩ ꯐꯪꯖꯔꯤꯁꯦ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯂꯩꯁꯥꯕꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯅꯪꯉꯣꯟꯗ ꯂꯩꯖꯔꯛꯏꯁꯦ ꯌꯥꯔꯦ ꯑꯩ ꯆꯥꯛꯀ ꯂꯣꯏ ꯑꯣꯛꯏ ꯑꯣꯛꯇ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤꯅ ꯊꯧꯕ ꯀꯩꯝꯇ ꯈꯣꯝꯂꯝꯗ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯃꯄꯥꯟ ꯊꯣꯔꯛꯏ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯑꯁꯤꯕꯨ ꯑꯩꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯅꯕꯁꯨ ꯌꯥꯗꯦ ꯉꯥꯡꯅꯕꯁꯨ ꯌꯥꯗꯦ ꯀꯦꯕꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯐꯤ ꯂꯩꯕꯒꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯗꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯤ ꯌꯨꯝꯁꯤꯗ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯦ ꯇꯧꯔꯤꯁꯦ ꯊꯧꯕ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯄꯤ ꯃꯈꯜ ꯃꯥꯟꯅꯗꯦ ꯍꯥꯏꯕꯗꯨꯅꯤ ꯂꯥꯡꯂꯦꯟꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯈꯨꯝꯂꯤꯕ ꯂꯥꯡꯂꯦꯟꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯍꯛꯀꯠꯅ ꯐꯥꯎꯕ ꯈꯨꯝꯗꯦ ꯊꯧꯕ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯏ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯧꯕ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩ ꯑꯩꯅ ꯊꯕꯛ ꯆꯠꯂꯦ ꯍꯥꯏꯔꯗꯤ ꯅꯥꯄꯤꯁꯤꯗꯁꯨ ꯐꯥꯟꯕ ꯌꯥꯔꯤꯕꯅꯤ ꯅꯥꯄꯤꯁꯦ ꯃꯥꯡꯒꯣꯜ ꯌꯧꯔꯛꯇꯧꯔꯤ ꯍꯥꯟꯅꯗꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯌꯥꯝ ꯅꯥꯟꯕ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯦ ꯑꯩꯗꯤ ꯃꯣꯠꯄꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤ ꯐꯥꯎꯗꯤ ナꯟꯅ ꯊꯝꯕ ꯌꯥꯔꯤꯕꯅꯤ ꯇꯟꯖꯥꯗꯨꯗ ꯊꯣꯏꯕꯤꯁꯨ ꯆꯥ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯆꯥꯁꯤꯗ ꯂꯩꯔꯦ ꯊꯧꯕ ꯆꯥꯗꯨꯗ ꯌꯦꯡꯗꯨꯅ ꯈꯤꯇ ꯌꯥꯝꯅ ꯍꯩꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯌꯥꯝꯅ ꯂꯣꯟꯒꯗꯕꯗꯣ ꯆꯤꯅꯤ ꯂꯩꯇ꯭ꯔꯕ ꯑꯣ ꯆꯤꯅꯤ ꯐꯥꯎꯕ ꯂꯩꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯩꯗꯧꯅꯗꯣꯏꯅꯣ ꯆꯥ ꯊꯛꯑꯒ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯐꯤ ꯐꯖꯕ ꯑꯃ ꯏꯜꯍꯧꯕꯅ ꯐꯩ ꯑꯣ ꯆꯥꯛꯇꯨꯗꯪꯒ ꯆꯥꯗ꯭ꯔꯒꯗꯤ ꯐꯒꯗꯕ ꯇꯥꯅꯤꯡꯗꯦꯗ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯁꯤꯔꯁꯨ ꯐꯤ ꯐꯖꯕ ꯏꯜꯂꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯐꯤ ꯑꯃ ꯂꯩꯁꯦ ꯍꯥꯏꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯊꯣꯏꯕꯤ ꯑꯩ ꯆꯥꯁꯦ ꯑꯝꯇ ꯅꯦꯅꯥ ꯇꯥꯅ ꯊꯛꯀꯦ ꯍꯥꯏꯔꯛꯑꯣꯕ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯅꯪꯒꯤ ꯐꯤ ꯂꯩꯈꯤꯕ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯤꯅ ꯑꯅꯧꯕꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯐꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯏꯟꯈꯤꯕꯗꯒꯤ ꯑꯅꯤꯔꯛ ꯁꯨꯅ ꯏꯟꯕꯁꯨ ꯎꯗꯦ ꯑꯦ ꯀꯩꯅꯣ ꯐꯤꯕꯨ ꯀꯌꯥꯔꯛ ꯏꯟꯗꯣꯔꯤꯒꯦ ꯑꯣ ꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯀꯩꯅꯣ ꯈꯦꯠꯅꯕ ꯍꯥꯏꯕ ꯀꯩꯁꯨ ꯅꯠꯇꯦ ꯐꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯅꯧꯕ ꯁꯤꯟꯗꯅ ꯏꯟꯒꯗꯕ ꯑꯃꯨꯔꯛ ꯏꯟꯈꯤꯕ ꯐꯤ ꯑꯗꯨꯗꯤꯅꯦ ꯑꯅꯤꯔꯛ ꯁꯨꯅ ꯑꯩ ꯏꯟꯗꯦ ꯄꯩꯁꯥꯒ ꯂꯩꯇꯦ ꯐꯤ ꯂꯩꯅꯅꯕ ꯍꯥꯟꯅꯒꯤꯗꯣ ꯏꯜꯂꯨ ꯂꯨꯍꯣꯡꯉꯛꯄꯗꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕꯅꯤ ꯑꯩꯅ ꯆꯠꯇꯣꯏꯁꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯐꯤ ꯐꯖꯕ ꯏꯟꯗꯕ ꯌꯥꯔꯣꯏ ꯏꯆꯦ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯅꯧꯕ ꯁꯦꯠꯆꯥꯏ ꯍꯥꯏꯕꯗꯣ ꯎꯠꯇꯣꯏꯅꯤ ꯊꯣꯏꯕꯤ ꯃꯗꯨ ꯎꯠꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯁꯦꯠꯂꯒ ꯆꯠꯂꯣ ꯍꯥꯏꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯊꯣꯏꯕꯤ ꯑꯔꯤꯕ ꯐꯤꯗꯣ ꯏꯜꯂꯒ ꯆꯠꯂꯒ ꯏꯆꯦ ꯍꯣꯏꯅ ꯅꯣꯛꯅꯈꯤꯅꯤ ꯏꯀꯥꯏ ꯃꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯁꯨ ꯂꯩ ꯍꯥꯏꯔꯒ ꯈꯜꯂꯨꯅꯤ ꯃꯈꯣꯏ ꯇꯥꯃꯣꯁꯨ ꯑꯝꯇ ꯈꯜꯂꯣꯕ ꯑꯩꯅ ꯋꯥꯕꯗꯨꯒ ꯃꯈꯣꯏꯅ ꯅꯣꯛꯅꯕꯗꯨꯒ ꯀꯔꯝꯕꯅ ꯅꯪꯉꯣꯟꯗ ꯂꯨꯕ ꯍꯦꯟꯕꯒꯦ ꯃꯅꯨꯡꯗ ꯋꯥꯕꯗꯨꯗꯤꯅꯦ ꯀꯅꯥꯝꯇꯅ ꯈꯪꯕ ꯅꯠꯇꯦ ꯈꯌꯥꯗꯅ ꯌꯣꯡꯃꯤ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯥꯏꯈꯣ ꯅꯪꯒꯤ ꯐꯤꯗꯤ ꯑꯔꯥꯏꯕꯅꯤ ꯄꯨꯕꯒꯤꯅ ꯀꯌꯥꯝ ꯄꯨꯗꯣꯏꯕ ꯄꯨꯕꯒꯤꯗꯤ ꯌꯥꯝ ꯌꯥꯝꯃꯤꯗ ꯑꯗꯨ ꯀꯌꯥꯃꯨꯛꯅꯣꯕ ꯀꯩꯀꯩ ꯂꯩꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯥꯏꯅꯍꯧꯁꯤ ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯩꯁꯥ ꯐꯪꯕꯗꯨꯅ ꯀꯣꯟꯅꯅꯕ ꯁꯤꯟꯅꯅꯕ
ꯌꯨꯝꯁꯦ 16ꯃꯨꯛ ꯑꯣꯏꯗꯧ ꯃꯥꯜꯂꯤ꯫ ꯀꯔꯤ? ꯌꯨꯝ 16? ꯍꯣꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯁꯥꯒꯩ ꯆꯥꯎꯏ, ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯌꯥꯝꯗꯤ ꯌꯥꯝꯃꯤꯅꯦꯀꯣ꯫ ꯃꯃꯥꯡꯗ ꯆꯩꯔꯥꯎꯕꯒꯤ ꯄꯣꯠ ꯆꯩꯁꯨ ꯊꯤꯜꯍꯧꯗꯦ, ꯃꯤ ꯂꯩꯇꯕ ꯌꯥꯎꯁꯤꯜꯂꯛꯇꯅ꯫ ꯍꯣꯏꯅꯦ, ꯑꯗꯨ ꯀꯩꯗꯧꯔꯕ? ꯑꯗꯨꯅꯅꯦ, ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯄꯨꯗꯣꯏꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯈꯨꯟꯗ ꯁꯥꯕ ꯈꯨꯗꯩ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯌꯥꯅꯤ, ꯑꯗꯨꯒ ꯁꯦꯝ ꯀꯣꯝꯂꯥ ꯌꯨꯕꯤ ꯂꯐꯣꯏ ꯈꯔꯒ꯫ ꯀꯥꯏꯗꯩ ꯈꯨꯗꯩꯅꯣ? ꯌꯥꯔꯣꯏꯌꯦ, ꯐꯩꯖꯣꯝ ꯇꯧꯗꯣꯏꯅꯤ꯫ ꯐꯩꯖꯣꯝꯃꯕ? ꯃꯤ ꯀꯌꯥꯃꯨꯛꯀꯤ? ꯐꯩꯖꯣꯝꯗꯤ 19ꯃꯨꯛꯅ ꯌꯥꯅꯤ꯫ 19 ꯍꯥꯏꯕ? ꯑꯗꯨꯒ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯄꯤꯗꯣꯏꯅꯤ꯫ ꯑꯦ, ꯅꯨꯄꯤꯒꯤꯁꯨ ꯑꯃꯨꯛ ꯄꯤꯗꯣꯏꯕ? ꯅꯨꯄꯤꯒꯤꯗꯤ 10ꯃꯨꯛꯅ ꯌꯥꯅꯤ꯫ ꯅꯨꯄꯤꯒꯤꯅ ꯀꯩ ꯄꯤꯗꯣꯏꯕ? ꯔꯥꯅꯤ ꯐꯤ꯫ ꯀꯔꯤ? ꯔꯥꯅꯤ ꯐꯤ 10 ꯂꯩꯗꯣꯏꯕ? ꯊꯣꯏꯕꯤ, ꯃꯗꯨ ꯃꯌꯥꯝꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯩꯗꯣꯏꯕ? ꯇꯥꯃꯣ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯅꯕ ꯇꯧ꯫ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯆꯥꯛꯀꯧꯕꯅꯤ꯫ ꯃꯗꯨꯗꯤ ꯑꯩꯅ ꯆꯍꯤ 1-2 ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥꯗꯨꯗ ꯐꯥꯎꯕ ꯂꯩꯕ ꯀꯣꯟꯅꯔꯣꯏ, ꯑꯗꯨꯛ ꯌꯥꯝꯕꯗꯣ꯫ ꯅꯨꯄꯥ, ꯅꯪ ꯅꯨꯄꯥꯅꯤ, ꯉꯝꯅꯅꯕ ꯇꯧ꯫ ꯃꯗꯨꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯊꯣꯏꯕꯤ꯫ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ꯫ ꯉꯝꯗꯕ ꯌꯥꯔꯣꯏꯌꯦ, ꯏꯄꯥꯝꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕꯁꯨ ꯑꯩꯗꯤ ꯂꯥꯏꯔꯔꯦ꯫ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ꯫ ꯃꯗꯨꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯃꯦ ꯑꯗꯨꯕꯣ? ꯍꯣ, ꯊꯕꯛꯀꯤ ꯄꯩꯁꯥꯗꯨꯅ ꯀꯣꯟꯅꯗ꯭ꯔꯁꯨ ꯉꯝꯅꯅꯕ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ ꯀꯩꯅꯣꯝꯃ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯒ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯗꯣꯏꯕ? ꯏꯆꯦ ꯍꯣꯏ ꯏꯅꯥꯎ ꯍꯣꯏꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯄꯨꯔꯛꯀꯅꯤꯌꯦ, ꯑꯩꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯊꯧꯕ ꯈꯨꯝꯗꯦ, ꯃꯥꯡꯒꯣꯟꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯗꯨꯅ, ꯏꯄꯥꯝꯂꯣꯝꯗ ꯑꯩꯁꯦ ꯃꯌꯥꯝ ꯆꯪꯗꯅ ꯉꯥꯡꯉꯤꯕꯅꯤ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯅ꯫ ꯅꯪ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯑꯣ ꯍꯥꯏꯒꯦ? ꯇꯥꯃꯣꯗꯤ ꯑꯩ ꯀꯩꯒꯤ ꯂꯧꯕꯤꯔꯤꯅꯣ ꯍꯥ? ꯊꯧꯕ ꯈꯨꯝꯗꯦ, ꯏꯁꯥꯎ ꯁꯥꯎꯅ ꯂꯩ꯫ ꯊꯣꯏꯕꯤ ꯀꯞꯇꯨꯅ, ꯏꯄꯥꯝꯗ ꯑꯩꯁꯦ ꯆꯩꯔꯕꯅꯤ, ꯅꯪ ꯅꯨꯡꯁꯤꯕꯒꯤ ꯅꯨꯄꯤ ꯊꯤꯔꯦ ꯈꯪꯂꯕꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯛꯄꯅꯤ꯫ ꯏꯄꯥꯝꯅ ꯁꯥꯎꯕ ꯐꯅꯅꯕ ꯅꯨꯄꯤ ꯂꯩꯔꯁꯨ ꯅꯪꯁꯦ ꯄꯩꯁా ꯃꯌꯥꯝ ꯄꯥꯏ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯍꯥꯏꯖꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯣꯠ ꯆꯩ ꯈꯖꯤꯛꯈꯛ ꯄꯨꯔꯗꯤ ꯃꯈꯣꯏꯅ ꯊꯥꯖꯈꯤꯗ꯭ꯔꯣ? ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯅꯣꯛꯅꯔꯛꯑꯣꯏꯗ꯭ꯔꯕ? ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯕꯥꯅꯤꯒꯤ ꯃꯥꯏ ꯆꯣꯞꯇꯅꯕꯅꯤ, ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤꯁꯨ ꯃꯥꯏꯅꯤ꯫ ꯑꯗꯨ ꯂꯩꯁꯨ ꯂꯩꯇꯅ ꯀꯃꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯉꯝꯅꯕ ꯇꯧꯁꯦ ꯍꯥꯏꯔꯦꯗꯅ, ꯑꯩꯗꯤꯅꯦ ꯏꯄꯥꯝꯂꯣꯝꯗ ꯃꯥꯏ ꯆꯣꯞꯄ ꯌꯥꯔꯣꯏ꯫ ꯊꯧꯕ ꯈꯨꯝꯗꯦ, ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ꯫ ꯊꯣꯏꯕꯤ ꯀꯞꯂꯤꯕꯗꯨ ꯇꯣꯛꯇꯨꯅ ꯊꯧꯕꯕꯨ ꯊꯦꯝꯂꯛꯏ꯫ ꯇꯥꯃꯣ, ꯑꯩ ꯏꯃꯥ ꯕꯕꯥꯗ ꯏꯕꯥꯅꯤꯒꯤ ꯋꯥꯐꯝꯁꯦ ꯇꯞꯅ ꯍꯥꯏꯔꯒꯦ ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯧꯔꯁꯦꯕ꯫ ꯊꯣꯏꯕꯤ, ꯄꯩꯁꯥꯗꯣ ꯄꯨꯔꯦꯅ ꯈꯜꯂꯣ, ꯅꯪꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯈꯖꯤꯛ ꯈꯔꯥꯛꯁꯨ ꯅꯠꯇꯦ, ꯀꯣꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯄꯨꯕ ꯐꯪꯂꯦ, ꯈꯨꯡꯒꯪꯁꯦ ꯁꯨꯔꯒ ꯆꯥꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯂꯣꯏꯐꯥꯎ ꯑꯝꯇ ꯇꯥꯕꯤꯈꯣ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ? ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯇꯪꯈꯥꯏ ꯑꯃ ꯃꯤꯉꯣꯟꯗ ꯊꯝꯗꯣꯛꯑꯁꯦ꯫ ꯀꯔꯤ? ꯄꯣꯠ ꯆꯩ ꯈꯔꯒꯤ ꯏꯪꯈꯣꯜ ꯑꯁꯤ ꯊꯝꯗꯣꯏꯕ? ꯃꯁꯤ ꯅꯠꯇꯅ ꯀꯩꯝ ꯂꯩꯇ꯭ꯔꯤ꯫ ꯃꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯊꯝꯗꯣꯛꯁꯦ ꯍꯥꯏꯕꯅꯤ, ꯌꯣꯟꯊꯣꯛꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯍꯟꯗꯣꯏꯕ? ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯄꯥꯝꯗꯣ ꯄꯩꯁా ꯀꯌꯥꯝ ꯄꯥꯏ ꯍꯥꯏꯕ? ꯆꯥꯛꯀꯧꯕ ꯂꯣꯏꯔꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ, ꯑꯗꯨꯒ ꯃꯈꯣꯏꯗ ꯍꯜꯍꯟꯒꯦꯕ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯆꯣꯞꯇꯅꯕ ꯇꯧꯔꯁꯤ꯫ ꯊꯣꯏꯕꯤ, ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯔꯩꯕ ꯈꯔꯁꯤꯅ ꯂꯩꯗꯕ ꯌꯥꯗꯕ ꯀꯣꯟꯅꯅꯕꯗꯣ ꯄꯨꯔꯒ ꯆꯠꯂꯣ꯫ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ, ꯊꯧꯔꯤ ꯌꯥꯜꯂꯒ ꯀꯣꯛ ꯁꯤꯗꯣꯛꯈꯤꯖꯅꯤ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕꯤ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯊꯧꯕ ꯃꯄꯥꯟꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ, ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯟꯒ ꯃꯆꯥꯒꯕꯨ ꯅꯤꯡꯁꯤꯡꯗꯨꯅ꯫ ꯂꯥꯡꯂꯦꯟ, ꯏꯆꯥ ꯊꯣꯏꯕ, ꯅꯈꯣꯏꯕꯨ ꯀꯔꯝꯅ ꯂꯦꯜꯂꯤꯕꯒꯦ? ꯅꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯨꯕ ꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯩꯁꯦ ꯀꯥꯈꯠꯄ ꯉꯝꯂꯔꯣꯏꯗꯕ ꯀꯣꯝ ꯑꯃꯗ ꯄꯨꯊꯔꯤ꯫ ꯍꯥꯏꯅ ꯍꯥꯏꯅ ꯆꯥꯛꯀꯧꯕ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯆꯀ꯭ꯔꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯃꯤꯉꯣꯟꯗ ꯊꯝꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯥꯗꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯆꯠꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯕ ꯀꯔꯤꯃꯠꯇ ꯎꯔꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖꯅ ꯃꯥꯒꯤ ꯅꯨꯄꯥ ꯄꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯊꯧꯕꯗꯣ ꯏꯪꯈꯣꯜꯗ ꯊꯝꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯅ ꯇꯥꯏ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯄꯩꯁꯥ ꯆꯥꯏ ꯍꯥꯏꯅꯦ꯫ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ, ꯂꯥꯡꯂꯦꯟꯅ ꯇꯧꯔꯝꯕꯗꯨꯒ ꯀꯌꯥꯝꯗꯤ ꯈꯦꯠꯅꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯧꯕꯗꯣ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇ ꯄꯨꯡꯇꯨꯝ ꯇꯨꯝꯃꯦ ꯍꯥꯏ꯫ ꯇꯨꯝꯅꯤꯌꯦ ꯌꯥꯔꯣꯏ, ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯒꯦ? ꯑꯗꯨꯛ ꯐꯈ꯭ꯔꯕ ꯅꯨꯄꯤꯗꯨꯅ ꯆꯠꯍꯟꯈ꯭ꯔꯒ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯑꯃ ꯌꯨꯝꯗ ꯊꯝꯂꯕꯅꯤꯅ꯫ ꯂꯥꯡꯂꯦꯟꯒꯤ ꯄꯥꯞꯅꯤ ꯃꯥꯅ ꯐꯪꯗꯣꯏꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯈꯪꯉꯝꯃꯅꯤ, ꯃꯥ ꯃꯃꯤꯠ ꯌꯥꯝꯕ ꯃꯊꯃꯣꯏ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯑꯍꯦꯟꯕ ꯄꯥꯝꯃꯗꯤ ꯃꯗꯨꯅꯤ, ꯅꯨꯄꯤ ꯌꯥꯝꯅ ꯂꯣꯟꯅꯤꯡꯉꯗꯤ꯫
ꯑꯇꯩ ꯂꯥꯏꯔꯤ ꯂꯥꯡꯂꯦꯟꯗꯨꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗ ꯇꯥꯃꯣ. ꯃꯕꯨꯡ ꯃꯅꯝꯃꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯃꯥꯅ ꯍꯣꯠꯅꯕ ꯀꯟꯖꯕꯒ ꯏꯪꯈꯣꯜ ꯑꯃ ꯂꯩꯈ꯭ꯔꯦ. ꯃꯥꯒꯤ ꯌꯨꯝꯁꯨ ꯁꯥꯈ꯭ꯔꯦ. ꯃꯄꯥꯝꯒ ꯍꯦꯛ ꯌꯨꯝꯊꯪꯅꯔꯕꯒꯨꯝꯕꯅꯤ. ꯑꯐꯕ ꯃꯤꯗꯤ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ. ꯊꯧꯕꯗꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯀꯂꯛ ꯄꯦꯟꯖꯔꯅꯤ. ꯀꯗꯥꯏꯗꯒꯤꯅꯣꯗ? ꯇꯥ ꯊꯧꯕꯒꯤ ꯋꯥꯒ ꯍꯧꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ. ꯃꯃꯤꯡ ꯄꯟꯕ ꯐꯥꯎꯕ ꯌꯥꯗꯦ. ꯑꯈꯥꯡ ꯀꯟꯕ, ꯊꯃꯣꯏ ꯀꯟꯕ, ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯂꯥꯡꯂꯦꯟꯅꯤ. ꯁꯣꯝꯗꯁꯨ ꯊꯧꯕꯒ ꯊꯣꯏꯕꯤꯒꯗꯣ ꯀꯟꯅ ꯈꯠꯅꯔꯤ. ꯅꯪꯕꯨ ꯆꯥꯛꯀꯧꯕ ꯆꯠꯂꯝꯗꯥꯏꯗ ꯀꯩ ꯍꯥꯏꯅꯈꯤꯒꯦ? ꯃꯗꯨꯅ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤꯗꯅ. ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯉꯝꯅꯅꯕ ꯍꯜꯂꯨ ꯌꯥꯗ꯭ꯔꯣ? ꯅꯪꯒꯤ ꯏꯪꯈꯣꯜꯅꯤ. ꯅꯪꯕꯨ ꯅꯄꯥꯝꯒꯤ ꯃꯤꯗ ꯍꯜꯍꯟꯒꯅꯤ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯕꯨ ꯏꯀꯥꯏꯗꯦ. ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯣ. ꯍꯥꯏ, ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯒꯤ ꯍꯥꯏꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯏꯪꯈꯣꯜ ꯑꯗꯣ ꯍꯟꯕ ꯉꯝꯗꯕꯗꯒꯤ ꯃꯤꯒꯤ ꯑꯣꯏꯈꯤꯒꯗꯧꯔꯤ. ꯃꯁꯦ ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯗꯨꯅꯅꯤ. ꯀꯩꯁꯨ ꯂꯩꯇꯕ ꯀꯥꯏꯅ. ꯅꯪꯁꯦ ꯌꯨꯝꯗꯨꯝꯕꯤ ꯍꯥꯏꯕꯗꯨꯅꯤ. ꯀꯔꯤ ꯌꯨꯝꯗꯨꯝꯕꯤ ꯀꯥꯏꯗꯦ? ꯅꯪꯅ ꯅꯨꯄꯤ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯒ? ꯅꯪꯅ ꯑꯩꯒꯤ ꯏꯔꯜ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯦꯗꯅ. ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ. ꯃꯗꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯪ ꯅꯨꯄꯤ ꯂꯣꯜꯂꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯨꯄꯤ ꯂꯣꯜꯂꯕꯁꯨ ꯑꯩꯒꯤ ꯏꯔꯜ ꯂꯣꯏꯁꯤꯟꯕꯗꯤ ꯅꯪꯅꯅꯤ. ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜꯅꯁꯨ ꯅꯠꯇꯦ. ꯅꯪꯒꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯜꯗꯣ ꯊꯥꯒꯠꯂꯤꯕꯅꯤꯅꯦ. ꯊꯥꯒꯠꯂꯤꯅꯤ. ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯅꯪꯒ ꯃꯥꯒꯗꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯈꯦꯠꯅꯩ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯀꯩꯗꯧꯅꯨꯡꯗ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩ ꯂꯧꯕꯤꯔꯨꯔꯤꯕ? ꯅꯔꯜꯗꯤ ꯂꯩꯇꯅ ꯅꯨꯄꯤ ꯂꯣꯟꯅꯤꯡꯂꯕꯗꯤ ꯇꯨꯝꯕ ꯇꯥꯕ. ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯛꯄ ꯅꯠꯇꯦ. ꯑꯩꯒꯤ ꯏꯔꯜ ꯆꯥꯊꯣꯛꯅꯕ ꯂꯩꯔꯛꯄꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯔꯜ ꯄꯨꯝꯕ ꯇꯨꯝꯂꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯃꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯦ. ꯀꯩꯗꯧꯅꯤ? ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯕ ꯐꯪꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯑꯩ ꯆꯠꯆꯈ꯭ꯔꯒꯦ. ꯍꯧꯖꯤꯛꯇꯤ ꯆꯠꯅꯉꯝꯃꯅꯤ. ꯑꯗꯨꯒ ꯍꯥꯏꯒꯦꯗ, ꯑꯩꯁꯨ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯄꯥꯝꯗꯦ. ꯈꯪꯉꯕ? ꯐꯔꯦ ꯀꯩꯅꯣ. ꯑꯩꯅ ꯌꯥꯝꯅ ꯂꯩꯖꯅꯤꯡꯕꯗꯧꯅ ꯉꯁꯤꯃꯛ ꯆꯠꯈꯤꯒꯦ. ꯊꯧꯕꯒ ꯊꯣꯏꯕꯤꯒꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯈꯠꯅꯔꯝꯃꯤ. ꯊꯣꯏꯕꯤꯁꯨ ꯃꯄꯥꯝꯗ ꯁꯥꯎꯅ ꯍꯟꯈꯤ. ꯑꯅꯤꯗꯨꯒꯤ ꯌꯨꯝꯕꯥꯟ ꯑꯗꯣ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯂꯛ ꯄꯦꯟꯅꯔꯝꯃꯤ. ꯃꯥꯅ ꯇꯧꯖꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕꯗꯨꯅꯤ. ꯊꯧꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯥꯡꯂꯦꯟꯒꯤ ꯅꯥꯀꯣꯡ ꯌꯧꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ ꯀꯩꯁꯨ ꯍꯥꯏꯗꯦ. ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ. ꯊꯧꯕ ꯂꯥꯡꯂꯦꯟ ꯈꯨꯏꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯡꯂꯦꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯔꯒ ꯂꯩ. ꯊꯧꯕ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯇꯞꯅ ꯀꯧꯔꯛꯏ. ꯊꯧꯕꯁꯨ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯔꯛꯇꯨꯅ, ꯂꯥꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯏꯕꯅꯤ. ꯂꯥꯡꯂꯦꯟ ꯈꯨꯝꯗꯦ. ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩ. ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯜꯂꯦ ꯂꯥꯡꯂꯦꯟ. ꯉꯁꯤ ꯑꯩꯒꯤ ꯏꯔꯥꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯩ ꯄꯨꯡꯇꯨꯝ ꯇꯨꯝꯂꯦ. ꯑꯩꯅ ꯇꯧꯖꯔꯨꯕ ꯏꯔꯥꯜ ꯑꯗꯨꯅ ꯂꯥꯡꯂꯦꯟ. ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯑꯩꯅ ꯄꯪꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤꯕꯨ ꯃꯤꯇꯥꯔꯨꯕꯅꯤ. ꯉꯁꯤꯗꯤ ꯃꯗꯨꯒꯤ ꯆꯩꯊꯦꯡꯗꯣ ꯑꯩꯉꯣꯟꯗ ꯐꯪꯉꯤ. ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ. ꯂꯨꯗ ꯂꯨꯁꯤꯜꯂꯛꯂꯕꯗꯤ ꯅꯪ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯂꯩꯇꯦ ꯂꯥꯡꯂꯦꯟ. ꯑꯩ ꯌꯥꯝ ꯂꯥꯜꯂꯦ. ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯂꯥꯡꯂꯦꯟꯒꯤ ꯈꯨꯝꯗꯕ ꯃꯇꯧ ꯑꯗꯨꯗ ꯅꯪ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯈꯨꯝꯂꯔꯣꯏꯗ꯭ꯔꯥ? ꯂꯥꯡꯂꯦꯟ ꯍꯟꯗꯛꯇꯤ ꯋꯥ ꯇꯞꯅ ꯉꯥꯡꯂꯛꯏ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯂꯥꯡꯂꯦꯟ, ꯑꯩ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯦ. ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯁꯦ? ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤ. ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯈꯤꯗꯕꯗꯤ ꯀꯨꯏꯔꯦ, ꯆꯍꯤ ꯍꯦꯜꯂꯤ, ꯐꯤꯔꯣꯏ ꯐꯥꯎꯕ ꯂꯣꯏꯈ꯭ꯔꯦ. ꯊꯧꯕ ꯊꯃꯣꯏ ꯀꯥꯏꯅ, ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯅꯪ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯐꯠꯇꯕꯗꯨ ꯇꯧꯔꯔꯣꯏ. ꯂꯥꯡꯂꯦꯟ ꯁꯥꯎꯅ, ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯣ? ꯂꯥꯡꯂꯦꯟ, ꯃꯥꯏ ꯄꯥꯜꯂꯤꯁꯦ ꯏꯀꯥꯏꯕ ꯈꯔ ꯈꯪꯕꯗꯤ ꯐꯩ. ꯅꯪ ꯅꯁꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯉꯥꯛꯄꯤꯔꯅꯤ ꯁꯤꯔꯣ? ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦ? ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯗꯨꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯅꯤ. ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯏꯆꯥꯒ ꯀꯔꯤꯃꯠꯇ ꯈꯟꯈꯤꯗꯕꯗꯥꯏꯅꯦ. ꯂꯥꯡꯂꯦꯟ, ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯃꯤꯔꯥꯏꯕ ꯅꯠꯇꯦ. ꯃꯤꯔꯥꯏꯗꯕꯒꯤꯔꯣ ꯅꯪꯅ ꯇꯧꯈ꯭ꯔꯤꯗꯣ? ꯉꯥꯏꯍꯥꯛꯀꯤ ꯂꯃꯈꯥꯡꯗ ꯊꯦꯡꯅꯕ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯏꯃꯥ ꯏꯆꯥꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯃꯤ. ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯀꯩꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯐꯕꯒ ꯁꯥꯔꯗꯅ. ꯂꯥꯡꯂꯦꯟ, ꯑꯩ ꯇꯁꯦꯡꯅ ꯂꯥꯜꯂꯦ. ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ. ꯑꯩꯒꯤ ꯌꯨꯝꯁꯤꯗꯒꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ. ꯑꯩ ꯀꯔꯤ ꯇꯧꯒꯦ? ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯅꯕ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯂꯥꯡꯂꯦꯟ? ꯑꯩ ꯈꯨꯗꯤꯡꯃꯛ ꯇꯧꯒꯦ.
ꯅꯪꯅ ꯁꯤꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯔꯣꯏ ꯂꯥꯡꯂꯦꯟ ꯌꯥꯝꯅ ꯄꯥꯝꯅ ꯂꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯣ ꯊꯧꯕ ꯈꯣꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯅꯆꯥ ꯐꯥꯎꯕ ꯅꯨꯄꯤꯗꯨꯒꯤ ꯍꯥꯛꯇꯛꯇ ꯀꯥꯏꯅꯕ ꯉꯝꯕ ꯅꯠꯇ꯭ꯔꯣ ꯀꯔꯝꯕ ꯃꯄꯥꯅꯣ ꯅꯪꯕꯣ ꯅꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕ ꯂꯥꯡꯂꯦꯟ ꯉꯁꯤꯗꯤ ꯅꯪꯅ ꯆꯩꯅꯤꯡꯕ ꯆꯩ ꯑꯩꯅ ꯂꯥꯜꯂꯨꯕ ꯑꯗꯨꯅ ꯑꯩꯗꯤ ꯀꯩꯒꯤ ꯅꯉꯣꯟꯗ ꯆꯩꯗꯣꯏꯕ ꯍꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯣꯏꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯗꯨꯒ ꯂꯩꯃꯤꯟꯅꯧ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯗꯥꯏꯅꯦ ꯂꯥꯡꯂꯦꯟ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯊꯧ ꯇꯥꯗꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯀꯅꯨ ꯋꯥꯗꯣ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯊꯧꯕ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯅ ꯏꯀꯥꯏꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯏꯀꯥꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯂꯥꯡꯂꯦꯟ ꯃꯇꯨꯡꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ ꯑꯩ ꯑꯃꯗꯤ ꯏꯆꯥ ꯂꯩꯅ ꯂꯩ ꯅꯪꯅ ꯊꯃꯣꯏ ꯑꯗꯨ ꯀꯟꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯜꯂꯛꯄ ꯉꯝꯃꯣ ꯅꯪꯒꯤ ꯊꯃꯣꯏꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯌꯥꯝ ꯋꯥꯈꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯊꯃꯣꯏ ꯆꯥꯛꯈꯤ ꯃꯗꯨ ꯅꯪꯅꯗꯤ ꯎꯕꯤꯈꯤꯗꯦ ꯅꯨꯄꯤꯗꯨꯗ ꯉꯥꯎꯗꯨꯅ ꯂꯩꯈꯤ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤ ꯀꯌꯥꯁꯤ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯏꯃꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯃꯥꯡ ꯇꯥꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥ ꯏꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯤ ꯅꯪꯒꯤꯗꯣ ꯑꯣꯏꯖꯕ ꯊꯤꯕꯅꯤ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗꯨꯗꯤ ꯅꯪꯅ ꯅꯨꯄꯤꯗꯨ ꯄꯨꯁꯜꯂꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯠꯈ꯭ꯔꯕꯅꯤ ꯂꯣꯏꯅꯈ꯭ꯔꯕꯅꯤ ꯅꯪꯅ ꯂꯤꯁꯤꯡꯂꯛ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯁꯨ ꯑꯩꯅ ꯉꯥꯛꯄꯤꯒꯗꯕ ꯅꯠꯇꯦ